ngasi ayu Kuki Lalhouba KNA KNA-B UKLF na chingba singna Moreh Hospital lambi Kanan Veng amadi Chawangphai da chatharakpa ambusta Manipur Police Commando manga BSF personnel ahum ashok apan nangkhre Kuki Lalhouba ani Sire ashokpa Police Commando manga amadi BSF ki personnel ama punna personnel manga Airlift touduna Moreh dagi Imphal da purakkhre press na phangba paw amagi matungina ngasi ayu pung 9:30 taramda duwaida Manipur Police Commando, BSF, IRB, MR Special Commando, Unit ki combined team singna Moreh Hospital lambi Kanan Veng amadi Chawangphai da search operation chathanaba changsilubada khanghaudana Kuki Lalhouba singna bom amadi nongmai yauna attack adu chatharakibani hairi thaudo adu da soklaba commando personnel manga adude yairi pok top dagi maibam thoiba apokpa maibam ravi chahi 32 thoi kodompokpi mayai leikai dagi chabungbam herojit apokpa chabungbam biran chahi 35 Imphal West District ki ragailong dagi Mai gai hemlung apokpa laikhidraba majapau chahi nipu luang sangbam dagi mangsa tabam prem kumar apokpa mangsa tabam tolen chahi 35 amadi nambol maibam dagi maibam dayanhi apokpa M Jugindro chahi nifu mapani hairi makoi mari mag Imphal da Airlift touduna puraklaba matung rimsta makhatana layeng chathanaba admit tawkre hairi BSF ki personnel ahum adugi marakta khara khena shokpadagi Imphal da purakhraba personnel aduna Rajasthan dagi Moreh da leiba Chamaga Marifutara Nitoi Suba BSF ki Head Constable Ravindra Singh Wihairi Mahaksu Makhatana Layeng Chathanaba Rimsta Pukatkre Hairi Atoppa BSF personnel ani adugi phibam kudong chiningai oibadagi Assam Rifles ki hospital da first aid piraba matung Pukatkre Hairi Marasida Nomai Kabna Badu da Yaubani Haiba Kuki Lalhouba ani security force na fare Hairi